Khurumsari, SKTV News po yung biri bapum damak po luching binataram na okchari, ahan bada maroy bapaw. Manipur flood plan joining Act 1978 mapung fa na chana handam na ising ichaw thok na nabaging maram oihalihay na veteran politician Akram Joy na Fongdo Kray. Malem pumbada pangthok na bagong Manipur dasu mafam kayada paktak na nauchara thado na World Environment Day githoram pangthok na Kray. Amasong Imphal Juribam lambi pakthok pagilam lotion bada sokhalaba yum singi compensation fee na layre hay na Faitol Vilas Authority ki chief na hayri. Hauzik Pau Sandong na Pizari. Manipur flood plan joining Act 1978 mapumfa na chana handava na ising ichaw thok na nabaging maram oihalihay na veteran politician Akram Joy na Fongdo Kray. Set law asigi mating na ising ichaw thorakpada thingnagadaba adu lamdam asigi famnai baluching makya na hairiba ek asibu ngak na chataba madi matam chana paikhat kadaba thabak sing paikhataba na ichaw thokhan na nabagi maram oire haina su veteran politician amadi hanagi law minister asina Fongdo ki Kawada laiba mahaki yumda pangthukiba pawgi mifam amada mahak na hai maruoy na turel singi torvan yengsinba turel maril sing ting bakhak natana lairiba river basin amadi river system khudingmak yengsingadaba adu yengsindaba amadi ithai barriers na thingjinduna thamliba loktak ki ising matam chana thadokkhidaba sing asina ichaw asi thokna nabagi achoba maram amasu oi haina su Fongdoki O Joy na makata na hay lamdam masida nga si mayok na riba ichaw asi mahausa na piba chay ting nate ay ko'y isa na tokan bani ichaw asi dahi tapumba itay vere sa madi flood management anina dahi tapugada bani. Mak na makatara doon na lamdam asigi oriba topography na maram oiraga ngalingay matamdagi haw na ichaw kaya mayok na doon na lakri amadi masidagi kanna na ba Manipur na statehood fang laba matong ikoy-koy na da Manipur flood plan joining Act 1978 sem ki bani. Amarom da scheme kayagi makada lupa crore chambri ga humfurom lauthaduna turel maril tengna naba torvan sing semjina naba senfam kaya kaithokpa leikhrabasu kanasu kari sukhangdra nga si fawba ichaw mayok na duna leiri irang na sokhalaba miyambu amu ising ichaw toina thoktuna awabada awaba hapagi fibam asi kokhanna naba thabak paikhat kadabani haina mahakna makhataki ngasi magwari film masida pene ising thengnari basi asi thengnaraga loirabro nongju thai du horuk tribane aba pre monsoon ni si madung da monsoon laga do ni Manipur da yam da monsoon je ahum lak ani rak kumbala e isaw je khon thengni ji sidana te ba kunchi chahi da ju season gi chathare iba khongcha si angari akoi amu ani rak ju handa ki thengna ba yari aba aragi hayeng ikang si matam da gi amu ikang tho kanda lin season da during lin season akoi Imphal turen Ariba turin singa si lekak chalaga madaida lau siung ba yaro ari matati maruwaina water supply gi intake point mayam sida lei mayam hi tawna ising thakbu phangdabagi tanja chamaina nong chiruga ising na pik than ba nong hanga lekang lawon ba leibak ama asigi akhoi gi mangda tariba uriba film je akhanga hai mayam naina biriba karamaina maswai da kari toroga kopu yaga da ge haidio da aina khangje wakal karamayam taljamane during this last 7-8 years. Sahi tarit nifam jida di aina ubada water resource and management department say achieve don ure. It seems to be that achieve department apum department non uire. Madugi Paul ne. Ako nga si pang say isumna yum thomba isaw thoga turien kairaga yum thomba ikang thoga ikang thada ising thakba phangdaba turien lekak chapa hojiksi water management na ising tumi irin na ising leite. Is it the management? Luching masingi thodang lay adubu rasniti gi wafam dagi thaidok laga aikoina amatoina hon aduna mausagi khal ngaktuna thamnaba thabak tongmina si haina BJP Manipur Pradesh ki President Adhikari Mayum Sardana Fongdo Kray BJP Thawal Mandal na sinurang si Hairok Assembly Constituency ki manung chanba nongpok Lorembam da World Environment Day gi palan thoram pangthok tuna uchara kaya thakre nongpok Lorembam gi laibung da pangthok pa chamba thoram amada BJP Manipur Pradesh ki President A Sardana Fongdo kibada malim gi oina kaitharakli bamhausagi khalasi lamdam asida su chaitheng fangli haibasi handak numit kharani nong kana chubada ising ichaw thoktuna awaba nangliba asina khudamne mak na hai lamdam amabu chawkhat lambida pubada luchingba singi thodang chawna lei haiba khangi adubu rajniti tawba singda pumnamak
थैदोकपगी मुहुता मियामना अमा तोइना पुनसिन्दुना महौसागी खल ngaktuna thamnaba thabak tawminasi haiki लेरिबा मणिपुर की हानगी सक्तम अयिंग असापुना मकाइतर पाइबसे अखोगी एनवायरनमेंट सी अदुकमति अहोंग लेरे हाइबा पोटुनेबा अखोइदा ngasi थेंगनरिबसे नोंग हे तारागा इसिंग चावरगा अखोइना लेबाक मियामगी सेवा तौरिने दिना थोइबा अखोगी लीडर सिंगदा अखोइना पक्ताइदा ताइनाबसिसु याम सेंगना अगी मोता होय मोय रेस्पोंसिबिलिटी मखोइदा लई कैगुमसु प्रजागा हाइरिबा रिप्रेजेंटेटिव सिंगसिगा खुद समदरगा चटपा अमा चंगे तुरेन मपानदा अखोय फटा हाउदी से लोइना लंगथुए मागी युमदा लैबा यादबा पोतु मफम चाना थंबा नतबा तुरेन दा थादरे मसि मफम अयामदा अखोय उबा फंगे अखोय मसिदगी थोलकपा पोल्यूशन सिना लैरिबा अखोयगी हिंगिबा पुंसी सिदा कयाम यामना अकाइबा पीबगे हाइबदुगी मतांगदुदा नैनरबा मतुंदगी अखोयना प्लास्टिक तगी थोलकपा पोल्यूशन सि ngaktoknaba hotnaba haiba potnama khak taibase All Manipur United Clubs Organization Amuko Manipur Students Federation MSF amadi Thangmaiban United Club TUC na puna sinduna Thangmaiban gi cherau chingda leiba thoba singi khubam gi akoibada ngasi World Environment Day ga mari leina uchara kaya thakrei ngasi di malem gi akoibagi khal kai tharakpana maram oiraga mioi bakhunaina tung koina hingbada chouba panmam oire haiba asi mipum tingna khangraba wafum oirei lenga kamadi miyam natural maru umang semgatpa chingdum chingsang sing wa marang kaina thaba haibasi mathautai aikoi magi angam mathakta u thaminarasi haina amukogi Secretary General Pratap Leshang Themna phongdorakle ngasi Manipur da ising isau thoiba myam je mangkok thokpa myam jina ngasi ising taraiba singda taraiba myam je phajal laga ngakang goi su leigada bu ngasi uji loi ya thatkiu dagi ngasi di ising isau thoi isi aduna ising isau thoiba jaga da leibi ba myam na su u thabagi hainabi aduga singi anakpada leiriba mayam na su uje yokhat na bu bada chawa thawdang lominaji aduga uje tharame hairaga su koina usa se adum sui hingda ba haitare madu tharamaga da makhata na yingjan da bado aduna marum oira kan da ni sire ise aduna khoi ngasi sirau singa hawgala imyam je tharamaga da yengbiba walking lakbiba adagi khoi lamdam jibu sanggatningba khoi ahalaban mayam nam ju yaujari moina su akoina tharamasu ising hek saibiba adumai tawdana using ji hingalakpani aduna marum oira kan da anak leiriba miyam na su hek thengnabaga akoi uje kangjal hairagadi ising akoi kitang moi ju saibiram taragadi hairiba usingje hingbada mating oigani Uchara kaya tharaga su pambi sing adu bu hinghanba ngamdrabadi u tharobagi wahan thok leite haina Langthawal Kunja Welfare Club ki President T Khogena phongdokrei ngasi malangi mafam kudimakta pangthok nariba World Environment Day ga mari leina na ki LWC Langthawal Kunja Makhale kai ground ki akoibada uchara sing thabagi thoramda mahakna makha taraduna ngasi club asina senduna thariba uchara sing asi mapum fana hingana na basoidana honagani aikoi kudimakna uchara yamna thanari loina na thariba upambi sing adu hingana na ba Changdamnaba ma hojik mathau taraklei uchara sing thabagi thoramaduda club adugi member sing amadi sanori sing su saruk yaki ngasi one environment day ga mari leina na akoi ji ucha thabai program ka club si da pangthok jaw koina pangthok pandam di akoina ucha di mayam thai adu hingan bagi kaino di u de adu koina ngasi ucha masing yam de jo ju Langthawal Kunja Welfare Club na u masing kitang khak tha do ko chu chu de hingan bai gi pandam du akoi u je tha jaw World Environment Day ga mari leina ngasi Imphal ki manung channel leiriba Sabungkhok Playground da Khwai Ihul Foundation amasung Youth and Students Welfare Club YSWC amadi Sabungkhok ta leiriba mioi kya ga loina uchara kaya thakrei ngasi gi thormadu ga mari leina environment activist Manikanta Mutum na su uchara kaya YSWC Club ta kushinaraki Asi koi one environment day ga mari leina na koi Sabungkhok YSWC Playground da World Environment Day ga mari leina na ucha thabagi thoram ase pangthok jabani akoi plastic ase akoi gi maruwaina hoji chakhol koi matung ina koi season daba ya daba posak amu irakpa amadi akoi season roba matung da mafam chanu huntokpa amadi recycle tawba yaba potna recycle tawba adugumba ama yam mathau tai haiba asine plastic asina adugi mati akoi gi mioi ba khakta natna sa usek amadi akoi ngasi thariba pambi si bawba da swale haitare aduna haiba asi swan danabagi damakta akoi tangai fadana akoi mafam chanu huntokpa amadi recycle tawba yabana recycle tawba ama changi haibasin
ngasi World Environment Day ga mari leina Lukram Lerak Youth Club na Urban Forestry Division Manipur Government of Manipur ga kushan naraga club asigi akoibda upal chamrom thakre ngasi upal thavagi thormaduda Urban Forestry Division Manipur gi Forester Aribam Premananda Sharma club asigi President Susil Soibam Secretary L Sanjit Kumar Vice President M Manuranjan Finance Secretary Thiam Dananjoy club asigi Advisor Sar Chan Thiam Social Cultural Activist Rakesh Naurim the club asigi maru oiba member kiana sarugyaki ngasi World Environment Day numit asiga mari leina punna hingminaba marup waitona mamangi chahida thakiba u charasing makhatana hinghananabagi semjin sajin baga loinana sikiba pambi singi mahuta anobu u pambi thajinbagi thoram pangthokre Imphal Pangai Lambigi Waiton Lamkai the Gichangkiba, Waiton Taba Lambigi, Nageta Tariba, Upal Sing Muhena, Mapumfana Hobangam Nanaba Sembi Bagaloinana, Upal Sikiba Mafam Sing the Nobachara Sing at Takibani. Iracha Pum the Maxo Ingasagi Kalbungak, Natamnana Vaisagi, Akoibida Uchara, Matang Orabasu, Taviu Haina Loop as in Apil Torakli. World Environment Day Thoronga Mari Lane ngasi Imphal East District ki sekta da leiba lafu pokpi chingdai khelembada wakhalon manaba punba wama kangleipak amadi social sporting club sekta ga kushamnaraga uchara kaya thakre uhei chabe yaba haikru yongchak pungdona chingba sing thaki wama gi president moirangthem naukhom amadi secretary general N Divesor na luchingba wama thomi sing amadi social sporting club sekta gi president luang sangbum London na luchingduna leikai gi maivel amadi ahalaman kaya amasu yauna uchara sing adu thaki World Environment Day Thoram Juribam the Sutongan Tungan Balup Sing na Sinduna Pangtok na Kray, Pari Puri Athoba Ning Sing Lob, Juribam the Sinduna Juribam ki Ning Sing Kun, Biodiversity Park the Leiba Holda, ending global plastic pollution high with him the Yumpham Oiduna, World Environment Day Lising and Ikun Gamangagi Thoram Pangtoke. Thoramadu Mahiroi, NCC Cadet, Koleski Mairoi Sing Amadi, Tongan Ba, Mioikiana Sarugyaki. Nakalamarom da su friendly environment warrior few juribam na su sinduna juribam ki tongan ba mafam sing na koina chatuna uchara kaya thaduna World Environment Day gi palan tauke ngasi World Environment Day ga mari leina na Youth for Tomorrow team na sinduna thobal khetri lekai gi mafam sing da uchara thabagi thabak chathakre Youth for Tomorrow gi thomi sing na koibagi fibam fagat hanana ba madi lamdam asida ainga sagi khal kai tharakliba sida kharamen khatnana ba naha amoina tawdaba yadraba thodang amani khana uchara sing ase thabagi thabak chathabani World Environment Day ga mari leina na team asina uchara cham hena thaminake tharmadu da ward councillor amadi meira paibi sing ju sarugyaduna uchara sing thaminake Manipur University Kanchipur gi NSS unit na sinduna World Environment Day lising ani kun manga gi palan thoram thangmaiban gi cherau chingda pangthokre University asigi Vice Chancellor gi meeting makhada Regional Directorate of NSS Guwahati Assam Ministry of Youth Affairs and Sports amasung mari lainaba department ga puna sinduna North East NSS Festival lising ani kun manga gi saruk amoina pangthokhiba thoram aduda NSS ki volunteer chahum amasung program officer kuntra su sarugyaki Tharongi manung channa trekking expedition amasung cleanliness drive pangthoktuna akoibagi mafam sing luna na thamna ba khongthang paikhatke World Environment Day lising ani kun manga ga mari leina na chahi khuding ipiba ningombam fairava award kumsi chahi gi oina Dr Khangembam Samungau da lanthokuna ikai kumna bot kre Saitia thopang lupna sinduna Manipur Press Club ki loktak hol pangthokpa thoramda award asilan thokhibani Tharonga mari leinana thabaktagi potharaba IFS officer TAS Mohendra Pratapna World Environment Day lising ani kun manga ga mari leinana environment ki field da kwaidagi masak naina thabak tauba mioi da chahi kuni award asi pibani hanaki asi tharaga ahumlak suboina pibani Dr Khangembam Samungo asi malem gi atai mafam da fangdaba sangai gi matang da kupna thijinduna lairik kya phongkhrei sangai khaktana tana Manipura fangba sa singi matangda wildlife of Manipur haiba lairik amasu phongkhrei chahi kunthra hena thabak tawrakpada sakhang boine award asi pibani haiki award asi da certificate amadi sel yauri Ningom Pairaba Award 2025 sigi yentokpa tharome mase environment ke field da waidigi masak naina tabak to mita chei guding award ne adaki chei gi oina asa Dr Khangembam Samu Singh environmentalist wildlife activist resources sida apina sige award is sinabani Dr Samu Manipur wildlife ki matangda environment ki matangda Manipur phangba waidigi tangba prithvi da phangba sangai ki matangda
यामना कुटना थिजिनबा अमदि मसिदा लारिक क्या पुथोक्रबा ओजाने National Highway Kuntra Imphal Jiribam Lambi Paring Paktok Pigilam Lausin Kibama Disemgalakpada Sokalavayum Singi compensation Pidana Lady Hari Lambi Paring Asida Ladiva Faitolamadi Tadbung Kul Mapada National Highway Kuntra Jiribam Imphal Lambi Paktorakpada Kul Singasi Lamamadi Yunkai Soklivasi Bifam Topa compensation gi sent from Ngasi Fauba Mari Lainaba Singa Pidri Haina Faitol Village Authority Chief Chairman PM Thangana Fongdora Clay. Affected land and standing property owners of National Highway 37 Package 7 gi pifam thokpa compensation gi sent from Singa Thobada Pithok Piu Haiduna Tamenglong District ki DC da taknaruba matamda DC na su paisa piragani haiduna kayarak hairakhrei Laivak thibadi ngasi fauba thabakta onthoktana leiri Maramaduna NSI Shell Company na thabak suriba tadbung amadi faitol khulgi lambi kakpagi thabak thinglagani compensation gi sent from puthok tu fauba kanagi suwa taroi haina fongdokhi हम लोग नेशनल हाईवे NH 37 के अंदर पैकेज 7 के अंदर तादबुक और फाइटोल में अभी तक कॉम्पनसेशन जो नहीं मिला है अभी तक नहीं मिला है डीसी ने बोला या डीसी ने दे देगा कटवा लो बोल करके हम लोग उसका बात मान करके सब कटिंग करवा दिया अभी तक उसने नहीं दिया फिर बंद किया फिर कटवा लो एक हफ्ता के अंदर दे देगा करके अभी तक नहीं दिया अभी तो हम लोग बंद कर रहे हैं फिर बंद करेंगे जब तक जिसका बेनिफिशियरी है उन लोग नहीं मिलता है तब तक हम लोग नहीं खोलेंगे कोई भी बोले Tamenglong District Headquarter da matam noiraba chana thaknaba polam sing yolambadagi Small Town Committee Tamenglong na farg mangan khre hari masing yamlaba matam helaba cha thaki polam sing adu District Headquarter asigi akoibada leiriba tongan ba dukan sing dangarang Small Town Committee na tribe chathabada fagalakibani hari farkiba sing adu tungda mangan khre hari polam sing asi expire oire masi angang sing leiraga charabadi hakchang da sokningai oi maramaduna pot laiba matam da potugi expiry date yingbiu haina committee na miyam da appeal torakle Haukiba numit kharani nong leptana chubadagi Imphal turelgi khurai haikrumakhong mapada ising kaiduna ichau thokibagi awaba nanglaba khundaminari ba maitei amadi maitei pangal singda khurai ACG MLA Elso syndrome masamak laktuna JCB sianaduna hena khudong thigadabadagi kokhanbada natana lakliba jun tareta muslim sing ya chaubukumai it nanghan bibagi damak MLA buthagat pa fongdoraklei Kairang Komidog GP gi Chairperson MD Yunus Ahmad na fongdorakpada ising ichaw asida ahing tumdana MLA Elso syndrome masamak laktuna JCB sianaduna ising thingbagi thabak tawiki MLA masa laktuna lambi sembagi thabak pangthokpiduna lakadoriba jun tareta pangthokadoriba it nanghan bibagi damak MLA buthagat pa fongdoke ising ichaw na maram moraga pangai road yamna maru oiba lambi ama main road ama oiba si tat kibna maram moraga koi gi paper da social worker sajaba social media da social worker sajaba singchom da thorok daba mari leinaba department sing dagi so masi gi tat liba lambi se seminarba lakchadaba na maram moraga akoina hoje honorable MLA laisang chem susindro da akoina hajirub dagi maki maikai dagi maki machinery tharaktuna ngasi yamna maru oraba lambi ase sembiduna machin si su semaga loikre aduga hojik si so hojik losalagani ase sembi benamakta aikoigi kairang khumidokta leijariba dagi som saita akoigi metei chininaw leibiriba pangan chininaw leibiriba singjina hingai litena thagachari Lamdamasida maruina Imphal ki sarok singda ichawna maram moiraga choba chaithing nang liba kayagi mating pangbagi manungchana tongan mamafam singda hangliba relief camp singda sangjafam naudun leiriba kayada Arambai Tengol AT GSQ medical team na chatuna hidak langtak singyan thokpagi thabak ngasisu makhatana chathari AT medical team asina chathaba thabak thorangi sarok amoina khurai haikrumakhongi miyoi kyana sangjafam naudun leiriba relief camp da tangai fadaba hidak sing amadi anava sing na mathau tabi hidak sing yenthokhibaga loinana tetanus mathau taba sing kapthuki main oina akhoi Imphal East area da sing chausan giba adi awa chatik mayam nang gi sida akhoi Arambai Tengol gi side tagi jo akhoi Tengol mayam punna ngam ba thak te do mating pang de lai adu hujik se kitang ising loina makti na te mafam khara di dum ising kang dare hujik se adu ising kang da mafam sida koina akhoi AT medical team side tagi chatlaga ising na maram oraga akhoi tholaka da ba ana ba ye mayam je tang da su kalau na ba na akhoi hidak tang yen thok se na ngarang dagi dum hauraga mathang yeli hujik akoina pidui mafam jina haku makong sida ko hidak tang yen thok charaga tang da su mating pangwa ngam gadra na koi laga hidak tawjabani adu matung tar pada su koi Arambai Tengol side tagi angamba mating angamba thak ta koi Tengol loising na dum pangjagani tawjagani ha pochi miyam da thamjagi
Kongba Turel Kaibadi Awabatarba Basikong Kongba Irongi Mio Singitama claim a Kong the Leva 57 Mountain Division ki Armina Sinduna Lemna Free Medical Kima Pangtokre. Ningsing Bayavadi Manipur and Numit Karani Leptana Nong Chubana Maram Oiraga. Kongba Turel Kaituna Basikong Kongba Irongi Yum Cham Home Purom Ising the Tumzin Kivadaki. Awava Taduna relief came the Changza from Lotuna Lady. Lema Kong the Leva Mountain Division ki Armina Pangtoka Free Medical Kim Duda. Tongan Mamakal Ganava singing Bagaloina Hidak Lanta Kayaso Free the Yentoke. Ngasigi 57 Mountain Division Army na sinduna pangtokiba free medical camp aduda laikai asigi mioi puna chani yang kai henmana laing bagi khudong chaba fangan ke. Since May 31, ever since the monsoon had started, the flood has affected thousands of people, especially in and around Manipur state. They have been facing many issues, be it due to the lack of potable water or having access to sanitary areas and proper protection from mosquito-borne diseases. So mostly what we have seen patients coming with diarrheal issues, cholera, typhoid, many respiratory diseases, many mosquito-borne illnesses and skin infections. So we've catered for mainly in those areas, and also we brought along sanitary napkins and mosquito prevention methods give to the affected population. Ijauna Sokolava Imphal District ki tongan ba lekai singda Manipur Fire Service ki maikai digi khudak ki oina sijanaba yarba thaknaba afaba ising yanthokpa ki thabak chathari district asigi manung chana laiba bamon lekai sangai pat lariking bam lekai angom colony gi mafam singda laiba Ijauna Sokolava imung singda Fire Service ki fire tender singna koina chatuna thaknaba ising phangan kibani miyam gi mathau taba leirakpa ka khongthang asi makha tana paikhat khigani hairi India da haukiba matam kharagi mamangdagi COVID-19 positive oibagi chang wangkhalakhibaga loinana ngasi fawbada COVID positive oiba migi masing lising mari ga chanipan humfu taruk yaukrei masigi manungda active oiba case masing lising mari oiduna Kerala na khwaidagi hena laichut asina sokhanba state oidi haukiba pungkun mari da India da mioi chawnga ga humfu mari COVID positive oiba thengnaki leina asina maram oiraga ngasi fawbada mioi tare laikhidre masigi manungda Delhi da mioi ani Karnataka da mioi ani aduga Maharashtra da mioi ahum leina asina maram oiraga laikhidre World Environment Day lisingani kun manga kamari leina sing thaningai oiba warip ama tangkhul naga aunga long TNAL na lawduna Manipur gi TNAL na konma mafam da leiriba Manipur gi district taruki village sani ga yangkhai ni thoida hulok given amadi hornbill hat pafawa amadi leiba yon bada athing matham kre TNAL na ngasi thokpa cherol amaki matung ina hairiba khongthang asi tangkhul furup na lamlaki sa uchik sing yokhat pangamna na bani hari loinana community asigi member khuding makna hariba khongthang asida mapum fana sogatna na basu khangalak paga loinana furup asigi harau kumai madi pai pugi matamdagi chanaraklaba kanglon sing mausa lairembiga loinana pangthokna na wafam thamlakli TNAL ki president kasung tension na fongdropagi matungina hariba khongthang asi subnadagi athing manate masi lamdam asidagi musilaklaba sa uchek makhal ni amadi natural heritage asibu ngaktona thamnana bagi wasakamani haina TNAL ki president asina thokpa chirol amana hairi Indian Railways ki tatkal ticket fangnana bahona bada miyam na awaba kaya mayok na riba si yenglaga chaliba tha sigi ahum suba natraga aroiba chayol fawbada ahong mapurakna mathorang tawkrei panmayabadi tatkal ticket thabaki matam hek haukiba Matung minute manga dagi na tara fawbagi manungda tatkal ticket fangnadabadagi matam kayagi mamangdagi miyam na lengakta complain tawduna lakhibani lengak na no chanabi amma hawdorakadoriba sigi matungina ticket makhalasi book tawba matamda sungsoi soidana e-Aadhaar authentication tawba mathau taragani tatkal gi ticket book tawba matamda e-Aadhaar link tawhanba sina miyamda transparent oina ticket makhalasi fangnana bangambaga loinana ticket agent kyana aran mamongda mangzawnana tatkal ticket kaya book tawduna thamba amadi asengma mamaldagi saruk ani hena miyamda yonba thengnari basi lakshin mangamlagani hairi hairiba e-Aadhaar link tawbagi process asi railway station da leiba ticket booking counter da su chanagani ngasi state asigi oikhiba inga sagi pawmu pizari ICER Regional Center Imphal Party ki fangba report ki matung ina ngasi state asigi khwaidagi sabagi chang Celsius degree 19.9 ni aduga khwaidagi ingbagi chang na Celsius degree 19 thoi oikhi nungsita yaubesing manal gi chang na ayukta chada 43 amasung numidang wairam na chada 85 oikhi aduga nong chubagi chang na millimeter 3.3 oikhi aroibada maroiba pausing amukana pizari
Manipur flood plan joining Act 1978 mapum fana chana handavana ising ichau thoknanabagi maram oihalle haina veteran politician Okram Joy na phongdokre. Malem pumbada pangthoknabag Manipur da summa phom kaya da paktaktana uchara thadana World Environment Day gi thoram pangthoknakre. Amasong Imphal Juribam Lambi Pakthokpagi lam lausinbada sokhalaba yumsingi compensation pidana leire haina Faitol Village Authority gi chief na hairi. Matang asida bulletin asilo jari Manipur miyangi punsida khwaidagi hena maroiba state asigi lepak asigi phadi malengi I pau singi damak SKTV News bu meeting taduna lebiyo. Krumjai.